Manipuri Leingakna Manipuri Lonbu Mungak Chendura Manipuri Leingakna Manipuri Lonbu Mungak Chendura Si Hokiba 12 May 2005 Isunzakiba Governor Amadi Manipuri Toukhre Nesaki site tagi Isunzakiba Madu Koina National Samata Kabadi Koi Asin Konga Cheksin Jabani Panasi Cheksin Jori Konga Maru Kuni Pandamdi Original Laiba Manipuri Mahelo Singda Akoli Sagi Rolda Kodi Mai Sing Tamba Pangtaba Amlagasu Original Laiba Mahelo Sing Asida English medium Kapi Oina Ayam Usalakama Marakanda Laigasi Koi Manipuri medium da Kodi Rolda Charagasu Tampam Mahelo Sing Pangtaba Loinana Nasi Korsem Mamati Korsemna Jodi Kongi Balexing Asisu Kodi Sagi Rolda Pongi Duna Original Laiba Manipuri Mahelo Sing Kudimakta Original Tamniba Mahelo Sing Asidasu Tamba Pangandum Saba Kodi Haina Kodi Jodi Paliba Manipur government amati India government ki market thumjari Loinana Jodi Tamliba Mahelo Sing Asida Kona Maruina Moida Kona Su Nganjani Wasi Khollao Haiba China da Papa Jodi Makona Nganari Ba Makona Jodi Tamliba Lona Simo Masagi Marwani Haiba Maramda Masida Jodi technology da oro ama amargi da oro Jodi Makoida Aki Balaitana Sotha Balaitana Jodi Tana Khali Loinana Manipur da Isagi Rolda Kamdagasu Jana Tamagasu Manipur da Bangki Lota da Ba Kamna Peaceful Oidaba Lepam Oidi Maramasina Jodi Pali Balenga Amadi Pazamiam Kudimakta Nesaki Saitagi Mesna Sanction Jariba Kunjang Asibu Amuka Handa Support of Loinana Bangam Kona Sanction